मैम वहां मुक्त सिना दोंग बैंक यूट्यूब चैनल से मतम कुइरबगे तुंगदा तराम ऑक्सरी मसीदी आई मैम दोंग वीडियो म सेमेना पुरे से खल्ला इजी यामना कुइरे दो सेमबजी खितंग जो चांग नोय दो खतब खल्ले बि सेमबदी ngамद्रे अदु मसीदी कुइरबगे तुंगदा कुइरिसु कुइना सेमदि सेमजरे अदु मसीगी वीडियो जे दोमना थंबनेल जो खांगमनि कई मरमगी दमक्त सेमबि वीडियो नो ति कना कना गी दमक्त काना वीडियो ना वीडियो जे तसेंबगी कोई थबक तौनिंगबा सरकार की थबक्तदी कोई की पैसा पुथोंगाय लेतबा नत्रगा लेरगसो संग लेतबा अदगी अतैति हाबि जाबि खंगिद्रमे अइन हाइजरिजे सिगुम्बा लेजदबा सिंगजिगिदि यामना फबा याम परफेक्ट यामना मपुंग फारबा जॉब नि हाइतारे प्राइवेट सेक्टर बैंक तक कमाइना अप्लाई तौनी हाइबसिगी मरमदा वीडियो सेमजबनी अदु मैम वथि यामना ngang दai सलां हौजरगे आनुबतदा एक्सिस बैंक को एक्सिस बैंक जो प्राइवेट सेक्टर बैंक नि कोई इंडिया की मन यम चाउ प्राइवेट सेक्टर बैंक नि मपान फॉरेन कंट्री दसो मागी ब्रांचेस क्या मुजु लेरे एक्सिस बैंक की प्रोग्राम अमंग मतंग हाइरके को खतंग चाउ थबक हाइतारे खतंग चाउ थबक प्रोग्राम अमंग खोइना कदाइ दि तौरगा कमाइना अप्लाई तौनी हाबजे हाइदि थबक की तौनिगा कदाइ द तौरगा कनादा हंगा कमाइना तौरगा अप्लाई तौनी खंगदबा मरोइना आई सामुचो दुगुम्बा यामना हानदि याम खंगमदे दो सिति दुम तम तम खंगोरे दो खंगदबसिंग कोई तौदि तौनिगा सिगुम खंगजदबसिंग दमुक्ता इन खंग खल्लगा वीडियो जी सेमजबनी कमाइना अप्लाई तौनी कनादा तौनी अदगी मागी कई कई चंगनी डिटेल्स एवरीथिंग आई वीडियो जी यारेंगे डिटेल्स ओइन हाइनो बनो जगे अदो एक्सिस बैंक के हाइजरगे मैम दि अहमद एक्सिस बैंक की प्रोग्राम ममिंग जी एक्सिस बैंक यंग बैंकर्स प्रोग्राम गोइबा प्रोग्राम से चाहिए 1 year रेसिडेंशियल कोर्स नि चाहिए माजी ट्रेनिंग तौनी चाहिए ट्रेनिंग से हेक लोइबगा असिस्टेंट मैनेजर होना माजी एक्सिस बैंक की ब्रांच में माजी डिप्लॉय तौरनी माजी अदुगा माजी कोई की ट्रेनिंग मनुंग जे कोई की सिटी कैनोनी को रेसिडेंशियल ट्रेनिंग ने कोई सामना का सिदा सिलेक्शन तौर मतुंगदा अइना हायरकदुबा ngसागी बैंकिंग जे सिगी प्रोग्राम जी चप माने को चप माने सिगी सिलेक्शन तौर मतुंगदा था पार आई तोलो फंगबा होरनी हाबि पॉप लेते सिदी ट्रेनिंग मनुंग जी माय तोलो फंगोय स्टाइपेंड दि फंगनी तोलो फंगोय स्टाइपेंड दि फंगनी को अदु हेक ट्रेनिंग होइबगा मा पोस्टिंग हेक पीबदगी मा तोलो साबनि होरनी बा अदुगा सिना तोलो मतंग लेरे अदुगा मासी सही अमगी होइबा रेसिडेंशियल प्रोग्राम नि सही मजिदा कोगी ट्रेनिंग क्लासरूम ट्रेनिंग को क्लास ट्रेनिंग 6 months तौनी अदु इंटर्नशिप तना केनो तौनी था तरुक अमग तौनी इंटर्नशिप हाइ तारगदी बैंक तौदुनी को बैंक चलगा बैंक डे टू डे तौबा एक्टिविटी सिंग कई तौई को ले जसिता ट्रेनिंग अमोइना तौबा अजागी क्लासरूम ट्रेनिंग मनुंग जिदा माजे थाम द रुपा लिसिंग मंगा स्टाइपेंड ओइन सानी माइ कोसा माइ के पुजाना मको अदुगा रेसिडेंशियल कोर्स मनुंग जिदा अजागी कैंपस से मगे जे कनो मुंग जाय इंस्टीट्यूट मुंग जाय के को मणिपाल ग्लोबल एजुकेशन बेंगलोर दुगा एमईटी ग्लोबल बिजनेस नोइडा हाइबा इंस्टीट्यूट अनि जिदा ngसाई ट्रेनिंग सेशन जी तौनी दुगा फुल टाइम रेसिडेंशियल कोर्स नि मोगी हॉस्टल द लेरगा तौबदमनी हॉस्टल की संग द खटकदबा पुलप मोइना पुथोकसरगनी फीस अमदी चांगी को फीस नै लास्ट लाख जगे लिसिंग मंगा अमा ट्रेनिंग केनो दा कई ट्रेनिंग मनुंदा ट्रेनिंग आई ओ केनो क्लासरूम ट्रेनिंग मनुंदा लिसिंग ट्राइन जिना इंटर्नशिप था तरुक इंटर्नशिप अदुदि चाहि अमो फारेना सिम लेरे नेक्स्ट टाइम हाइनिंग जी कमाइना माजे सिलेक्शन प्रोसेस कमाइन तौगे सिने सिलेक्शन प्रोसेस से आन एप्टीट्यूड टेस्ट हम तौनी गाना पुंगनी एप्टीट्यूड टेस्ट हम तौनी सि पास तौ मी दु पर्सनल इंटरव्यू तौनी अदुगी माइ एलिजिबिलिटी कना अप्लाई तौबे मार्क क्या फंगो खोपा मासे 50% ग्रेजुएशन है को ग्रेजुएशन 50% फंगदबनी सही ना सही कुमातो दिने सही कुंट्रा हो लेबा मी होगदबा देखो लास्ट ला एवरी मा टर्निंग पॉइंट मा कोर्स फी मचांगे को 3.5 लाख से कोर्स फी मचांगे चिचि इसान थोकजब तारे चि थोगा तमदुइने तममुलो का मोइन थोक बीबने सेंगबे आई छि तमजरगा तममुलो का मोइन थोक बीबने अदो वंस माइ सिलेक्शन फंगरगदी आई थबक्ति कंपलसरी फंगमनी को इंटरव्यू की गया पास तौर 3.5 लाख की फी मचांगे हाइबा फी से पुथोकजब ngमद्रगजु बैंकना लोन ओइन एजुकेशन लोन ओइन प्रोवाइड तौबिगिनी अदुगी दमतदि कइता हाना पुथोकपगी दमतदि कछु अवाबा दुगी के थोदोंग लाइके बैंक पुथोकबिरनी अदुगा आइन थोक तौब हौरबा मतुंग प्लेसमेंट फंगबा असिस्टेंट मैनेजर ओइना प्लेसमेंट हौर मतुंग दगी आइगी तोलोब तिगी मोइना सिगी EMI लोन जे कक्पा हौनी बुको
ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯗꯕ ꯄꯣꯠ ꯑꯃ ꯂꯥꯛꯆꯔꯒꯦ ꯇꯣꯂꯣꯞꯅꯤ ꯃꯌꯥꯝ ꯈꯟꯅꯩꯁꯦ ꯑꯇꯩ ꯀꯩꯝꯇ ꯈꯟꯖꯤꯜꯂꯝꯃꯒ ꯇꯣꯂꯣꯞꯁꯤ ꯀꯌꯥꯅꯣ 4.5 lakhs per annum ꯍꯥꯏꯕꯅꯦ CTCꯁꯤ 4.5 lakhs per annum CTC ꯍꯥꯏꯇꯥꯔꯒꯗꯤ ꯊꯥ ꯑꯃꯗ ꯃꯥꯁꯦ ꯂꯨꯄꯥ 30,000ꯒ ꯈꯔ ꯁꯝꯊꯤꯡ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯀꯛꯈ꯭ꯔꯒ ꯈꯣꯠꯂꯒ 30,000ꯃꯨꯛꯇꯤ ꯐꯪꯒꯅꯤ ꯌꯥꯝ ꯄꯩꯁꯥꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇ ꯇꯥꯟꯅꯔꯒ ꯈꯣꯠꯇꯅ ꯂꯩ ꯆꯠꯄꯗꯤ ꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯐꯩ ꯅꯦꯛꯁ Bandhan Bank ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯐꯥꯁꯇꯦꯁ ꯒ꯭ꯔꯣꯋꯤꯡ ꯕꯦꯡ ꯀꯣ ꯃꯣꯔ ꯗꯦꯟ nearly 1,000 branches ꯆꯍꯤ 2-3ꯁꯤꯗ 1,000 ꯁꯨꯔꯅꯤ ꯃꯥꯏ ꯕ꯭ꯔꯥꯟꯁ ꯌꯥꯝꯅ ꯐꯥꯁꯇꯦꯁ ꯒ꯭ꯔꯣꯋꯤꯡ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯒ꯭ꯔꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯄꯥꯟꯁꯟ ꯑꯣꯏꯕ ꯕ꯭ꯔꯥꯟꯁ ꯍꯧꯖꯤꯛ ꯑꯣꯏ ꯕ꯭ꯔꯥꯟꯁ ꯁꯤꯒꯨꯝꯕ ꯕꯦꯡ ꯑꯃꯅꯦꯕ ꯑꯦꯅꯤ ꯕꯦꯡ ꯁꯔꯀꯥꯔꯒꯤ ꯕꯦꯡ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯁꯇꯦꯁ ꯒ꯭ꯔꯣꯋꯤꯡ ꯕꯦꯡꯅꯦꯕ ꯁꯤ ꯕꯟꯙꯟ ꯕꯦꯡꯒꯤꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯇꯧꯔꯤꯀꯣ ꯃꯃꯤꯡ ꯈꯛꯇꯪ ꯈꯦꯠꯅꯕꯩ ꯋꯥꯅꯦ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯃꯤꯡꯁꯦ ꯀꯔꯤ ꯍꯥꯏꯒꯦꯔꯒ Bandhan Bank Next Gen Program Bandhan Bank Next Gen Program ꯍꯥꯏ ꯁꯤꯁꯨ ꯃꯥꯒꯤ ꯁꯤꯒꯤ ꯀꯣꯔꯁꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯑꯦꯅꯤ ꯕ꯭ꯔꯥꯟꯁ ꯅꯤꯌꯔ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯅꯛꯅꯕ ꯕ꯭ꯔꯥꯟꯁ ꯑꯃꯗ ꯑꯃ ꯄꯣꯁꯇꯤꯡ ꯄꯤꯔꯛꯀꯅꯤꯀꯣ ꯚꯦꯀꯦꯟꯁꯤ ꯂꯩꯔꯒꯗꯤ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯊꯪ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯌꯥꯝꯕꯅꯗꯤ ꯃꯥꯒꯤ ꯌꯥꯔꯤꯈꯩ ꯃꯥꯒꯤ ꯅꯛꯄ ꯍꯣꯝ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯇꯥꯎꯟꯗ ꯑꯌꯥꯝꯕꯅ ꯄꯤꯔꯛꯀꯅꯤ ꯌꯥꯔꯤꯈꯩ ꯑꯗꯨꯒ ꯚꯦꯀꯦꯟꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ 1 year full residential ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯁꯤꯃꯥ ꯇꯧꯗꯣꯏꯁꯤꯅ ꯕꯟꯙꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯗꯦꯕꯂꯞꯃꯦꯟ ꯃꯦꯅꯦꯖꯃꯦꯟꯠ ꯀꯣꯜꯀꯇꯥꯗ ꯇꯧꯗꯣꯏꯅꯦ ꯁꯤꯅ 9 monthsꯀꯤ ꯀꯩꯅꯣꯃ ꯀ꯭ꯂꯥꯁꯔꯨꯝ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯅꯤ ꯑꯗꯨꯒ 3 monthsꯀꯤ ꯏꯟꯇꯔꯟꯁꯤꯞ ꯑꯃ ꯇꯧꯔꯅꯤ ꯁꯤꯗꯗꯤ ꯏꯟꯇꯔꯟꯁꯤꯞ ꯃꯅꯨꯡꯗ ꯄꯩꯁꯥ ꯐꯪꯗꯕꯒꯤ ꯋꯥ ꯀꯩꯁꯨ ꯄꯜꯂꯝꯗ꯭ꯔꯦ ꯕꯟꯙꯟ ꯕꯦꯡꯀꯤꯗꯤ ꯑꯗꯨꯒ ꯃꯊꯪꯗ ꯃꯥꯒꯤꯁꯤ ꯃꯣꯗ ꯑꯣꯐ ꯁꯦꯂꯦꯛꯁꯟ ꯍꯥꯎ ꯇꯨ ꯁꯦꯂꯦꯛ ꯆꯞ ꯃꯥꯟꯅꯩ ꯑꯍꯥꯟꯕꯗ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯅꯤ ꯀꯥꯎꯟꯁꯤꯂꯤꯡ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯅꯤ ꯅꯦꯛꯁꯇ ꯑꯦꯞꯇꯤꯆꯨꯠ ꯇꯦꯁ ꯑꯃ ꯇꯧꯔꯅꯤ ꯂꯥꯁꯇ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯚ꯭ꯌꯨ ꯁꯤ ꯂꯣꯏꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯇꯣꯂꯣꯞ ꯆꯥꯔꯦꯅ ꯈꯟ ꯌꯥꯔꯦ ꯃꯊꯪꯗ ꯂꯥꯛꯑꯦ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀꯅꯥ ꯌꯥꯏ ꯀꯅꯥ ꯌꯥꯗꯦ ꯃꯥꯔꯛ ꯀꯌా ꯐꯪꯒꯗꯕꯅꯣ ꯆꯍꯤ ꯀꯌꯥ ꯑꯣꯏꯒꯗꯕꯅꯣ 50% ꯒ꯭ꯔꯦꯖꯨꯑꯦꯁꯟ 50% in any 2 exam 10, 12 ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯄꯔꯈꯥ ꯑꯍꯨꯝꯁꯤꯗ ꯑꯦꯅꯤ ꯑꯦꯛꯖꯥꯝ ꯑꯅꯤꯗꯤ 50%ꯗꯤ ꯐꯪꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯆꯍꯤꯁꯤꯅ 21 to 28 21 to 28 ꯂꯩꯔꯦ ꯑꯗꯨꯒ ꯐꯤꯁ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯅꯦ ꯂꯥꯁꯇ ꯄꯩꯁꯥꯁꯤ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯈꯔ ꯐꯅꯤ ꯐꯤꯁꯁꯤꯅ ꯃꯥꯅ ꯍꯥꯏꯁꯦ ꯃꯥꯁꯨ 3.5 ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯃꯥꯏ ꯇ꯭ꯔꯦꯅꯤꯡꯁꯤ ꯇꯧꯕꯒꯤ ꯇꯝꯕꯤꯔ ꯃꯇꯨꯡꯗ ꯅꯪ ꯊꯕꯛ ꯄꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯗ ꯑꯩꯈꯣই ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯅꯪ ꯁꯦꯂꯦꯛꯁꯟ ꯇꯧꯕꯤꯔꯒꯦ ꯅꯪ ꯍꯩꯔꯒꯗꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒꯦ ꯑꯗꯨꯒ ꯇꯝꯕꯤꯔꯒꯦ ꯇꯝꯕꯤꯕꯒꯤ ꯄꯩꯁꯥ ꯄꯤꯌꯨ ꯑꯗꯨꯒ ꯐꯪꯉꯕ ꯃꯇꯨꯡꯗ ꯅꯪ ꯊꯕꯛ ꯄꯤꯔꯒꯦ ꯁꯤꯅꯤ ꯁꯤꯒꯤꯁꯨ ꯃꯥꯒꯤꯁꯨ 3.5 lakh ꯆꯪꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ 1 lakh ꯑꯃꯗꯤ ꯍꯥꯟꯅ ꯊꯤꯗꯕ ꯌꯥꯗꯦ ꯀꯝꯄꯜꯁꯔꯤ 3.5 lakh ꯑꯃ ꯍꯥꯟꯅ ꯄꯤꯔ ꯃꯇꯨꯡꯗ 2.5 ꯂꯣꯟ ꯑꯣꯏꯅ ꯃꯣꯏꯅ ꯄꯤꯔꯛꯀꯅꯤ 1 lakh ꯑꯃꯗꯤ ꯍꯥꯟꯅ ꯄꯤꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯑꯩ ꯊꯕꯛ ꯐꯪꯉꯀꯥꯟꯗ ꯖꯣꯕ ꯐꯪꯉꯀꯥꯟꯗ ꯑꯦꯁꯤꯁꯇꯦꯟ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯑꯦꯅꯤ ꯕ꯭ꯔꯥꯟꯁ ꯕꯟꯙꯟ ꯕꯦꯡꯀꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯥ EMI ꯑꯣꯏꯅ ꯂꯣꯟ ꯑꯣꯏꯅ ꯃꯥꯏ ꯇꯣꯂꯣꯞꯇꯤ ꯀꯛꯈꯤꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯂꯥꯁꯇ ꯇꯣꯂꯣꯞ CTC 4.5 ꯆꯞ ꯃꯥꯟꯅꯩ ꯅꯤꯌꯔꯂꯤ 30,000 ꯃꯨꯛꯇꯤ ꯑꯗꯨꯝ ꯏꯟ ꯍꯦꯟ ꯈꯨꯠꯇ ꯑꯗꯨꯝ ꯐꯪꯒꯅꯤ ꯁꯤꯅꯁꯨ ꯕꯟꯙꯟ ꯕꯦꯡꯀꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ICICI PO ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯤꯕ ꯁꯤꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯔꯛꯈꯤꯕꯁꯦ ICICIꯁꯤꯅꯦꯀꯣ ICICI PO ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯉꯥꯛꯇꯅꯦ ꯇꯧꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯚꯟ ꯁꯔꯀꯥꯔꯒꯤ ꯕꯦꯡꯁꯤꯡ ꯕꯦꯡ ꯑꯣꯐ ꯕꯔꯣꯗꯥ ꯑꯗꯒꯤ IDBI ꯃꯣꯏꯁꯨ ꯁꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯇꯧꯕ ꯍꯧꯔꯕꯅꯤꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯀꯥꯟꯗ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧ ꯁꯤꯒꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯣꯏꯁꯨ ꯇꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯥꯏꯄꯦꯟ ꯈꯔ ꯄꯤꯕꯤꯔꯒ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯇ꯭ꯔꯦꯅꯤꯡ ꯐꯤꯁ ꯂꯧꯕ ꯈꯣꯠꯄ ꯆꯞ ꯃꯥꯟꯅꯕ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯤꯒꯤ ꯐꯤꯆꯔꯁꯦ ꯆꯞ ꯃꯥꯟꯅꯕ ꯍꯧꯖꯤꯛ ꯁꯔꯀꯥꯔ ꯕꯦꯡꯁꯤꯡꯁꯨ ꯑꯃꯅꯤ ꯇꯧꯕ ꯍꯧꯔꯕꯅꯤ ꯑꯗꯣ ICICI PO ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯥꯁꯨ PO ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯃꯥꯅ ꯍꯦꯛ ꯇ꯭ꯔꯦꯅꯤꯡꯁꯦ ꯂꯣꯏꯕꯒ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯐꯤꯁꯔ PO ꯑꯣꯏꯅ ꯕꯦꯡꯛꯇ ꯖꯣꯏꯟ ꯇꯧꯗꯣꯏꯅꯦ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ 1 year full residential ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨꯒ ꯃꯥꯅ ICICI ꯃꯅꯤꯄꯥꯜ ꯑꯦꯀꯥꯗꯃꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯧꯗꯣꯏꯕ ICICI ꯃꯅꯤꯄꯥꯜ ꯑꯦꯀꯥꯗꯃꯤ ꯍꯥꯏꯁꯤꯁꯨ ICICIꯒ ꯃꯅꯤꯄꯥꯜꯒ ꯑꯅꯤꯁꯤꯒꯤ ꯄꯨꯟꯁꯤꯟꯕ ꯑꯦꯀꯥꯗꯃꯤ ꯑꯃꯅꯤ ꯁꯤꯗ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯟꯊꯂꯤ ꯃꯥꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯁ꯭ꯇꯥꯏꯄꯦꯟ ꯄꯤꯀꯣ ꯑꯗꯨꯒ ꯀꯌꯥ ꯄꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯁꯤꯗꯤ ꯑꯩ ꯍꯥꯏꯐꯦꯠ ꯗꯤꯇꯦꯜꯁꯇ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯤꯌꯔꯂꯤ 5 to 10,000 ꯑꯃꯗꯤ ꯑꯗꯨꯝ ꯐꯪꯒꯅꯤ ꯃꯣꯗ ꯑꯣꯐ ꯁꯦꯂꯦꯛꯁꯟ ꯃꯥꯒꯤꯗꯤ ꯈꯔ ꯃꯣꯗ ꯑꯣꯐ ꯁꯦꯂꯦꯛꯁꯟꯁꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯍꯥꯟꯕꯗ ꯑꯦꯞꯇꯤꯆꯨꯠ ꯇꯦꯁ ꯑꯃ ꯇꯧꯔꯅꯤ ꯃꯊꯪꯗ ꯑꯣꯟꯂꯥꯏꯟ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯀꯣꯏꯁꯟꯅꯤꯌꯔ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯍꯥꯏꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯀꯣꯏꯁꯟ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯤꯒꯤ ꯀꯣꯛ ꯆꯦꯛ ꯇꯧꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯥꯏꯀꯣꯃꯦꯇ꯭ꯔꯤꯛ ꯀꯣꯏꯁꯟꯅꯤꯌꯔꯁꯦ ꯁꯤ ꯂꯣꯏꯕꯒ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯑꯃ ꯇꯧꯔꯅꯤ
sida pass tawbasingdo moida training tawba yare aduga training ji tawnabagidamata adom 55% graduation da phangba darkar lei sahi kunmanga pau kunmanga dagi henbadi yade aduga magi fees so zamane 3.5 lakhs ma so yam big pa interest da bank na sendoi lauraga adom da loan on pi gani aduma da hana 3.5 ji pulop pi moida dum kan tawrani loan on pisilani aduga magi CTC coastal company tolop sahi bada ma 4.5 zamane 30,000 nung phangani aduga mana mayam sidigi Nasai ani high bani sina assistant manager na phangdam ne duga sina deputy manager na grade scale 1 da phangani ko deputy manager assistant manager deputy manager na sawi ko sina deputy manager scale 1 na phangani duga roi bada aingon da lai sina HDFC Bank. HDFC Bank is the largest bank in private sector bank in India ko state bank ek mathang da mana ani suba ko chaw bank ne do Magisna 6 months residential program am yaurani aduga 6 months internship am yaurani magi program am jina kai ko ga HDFC Bank Future Bankers program hai Futures Bankers program sai magi course ne thatar ama classroom training thatar ama internship plus on job training ko magisna chai ma classroom training sai thatar se classroom training jali si manga stipend on pire duga sai ki thatar ama internship plus on job training je sinali sing trying to pire magi mode of selection so major ki mode of selection is based on online assessment ama tawrani madu loiraga personal interview am loirani du loiraga di you are selected in HDFC Bank and dum khan ba yare dagi eligibility is magi kani ya bai qualification hai tare qualification 55% in graduation graduation 55% man kitang wang male HCI giduna HCI 55% taina 50% male 55% graduation ado sai kunma thoi digina kun taruk pau mana sai ji kitang kaino tawi ko gap yam sai ji kunma thoi kun taruk pau gotani sina duga magi fees na mano kitang BM yam ji 3.3 lakhs ai policing kun tai ko mana lising kun tai aduga maso loan lo bai ai sab mane aduga mana mazu sab ICICI gitap ta sab mana na deputy manager na ki training je lor matang da ki khwaidiki nakpa natraga nangi khwaidiki nakpa home town matra home state ta ma posting piragani ke guma vacancy lai tragna adu gi mathang lapa kha lapa adu piragani no sine ngasi no magi ai gi video jing se khar de saman gre adu mayam na sidiki details on khang bi ning ba yar zo comment ta haibiro adu ga aroi boina like share and subscribe ko share